ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯂꯦꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ꯫ ꯃꯇꯝꯁꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥ ꯃꯁꯥꯗꯣ ꯇꯐꯤꯡ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯛꯅ ꯌꯦꯡꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯄꯣꯏꯃꯨꯐꯥꯗꯣ ꯃꯁꯥ ꯑꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯣꯏꯃꯨꯐꯥꯅ "ꯍꯩ, ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯆꯨꯝꯂꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯃꯦꯔꯥꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯜ ꯑꯃꯃꯨꯛ ꯍꯧꯔꯛꯀꯗꯧꯔꯤ꯫ ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤꯁꯤꯡꯅ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯅꯈꯣꯏꯅ ꯃꯊꯪ ꯄꯥꯎ ꯄꯤꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯀꯧꯈꯠꯂꯨ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯄꯨꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯂꯥꯟ ꯇꯧꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯝꯂꯒ ꯂꯩꯔꯕꯗꯨ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯍꯟꯅꯗ꯭ꯔꯤꯕꯁꯤꯕꯨ? ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯤꯡꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯂꯩ ꯍꯥꯏꯗꯨꯅ ꯉꯝꯁꯨ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯑꯃꯗ ꯃꯈꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯔꯕꯗꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯊꯥꯒꯠꯇꯕꯁꯨ ꯉꯝꯗꯦ꯫ ꯕꯣꯏꯃꯨꯐꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ "ꯑꯗꯨꯕꯨ ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯃꯈꯣꯏꯁꯤꯡꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟꯃꯤꯁꯤꯡ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤ꯫ ꯍꯟꯗꯛ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯂꯥꯟ ꯇꯥꯁꯜꯂꯛꯂꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯛꯂꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯐꯒꯠꯄꯗꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯐꯒꯠꯇ꯭ꯔꯤꯕꯅꯤ꯫ ꯂꯥꯟꯐꯝꯗ ꯁꯤꯈꯤ ꯅꯥꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯨꯠ ꯍꯥꯞꯆꯤꯟꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯂꯥꯟꯃꯤꯁꯨ ꯃꯌꯦꯡ ꯇꯥꯕꯗ ꯅꯠꯇꯅ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯌꯥꯝꯕ ꯌꯨꯝꯗꯒꯤ ꯂꯥꯛꯅꯧ ꯍꯥꯏꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯅꯝꯗꯨꯅ ꯂꯥꯟꯗ ꯄꯨꯁꯜꯂꯕꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯄꯥ ꯈꯨꯜꯂꯥꯛꯄ?" ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯈꯟꯗꯨꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛ ꯃꯈꯣꯏꯅ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯊꯧꯔꯥꯡ ꯑꯗꯣ ꯑꯩꯅ ꯌꯥꯠꯇꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯈꯥ ꯊꯪꯕ ꯑꯃꯗꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯛꯅꯕꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯟꯗꯥꯏ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯂꯥꯟꯗꯥꯕ ꯉꯝꯅꯅꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯁꯤꯡꯗ ꯎ ꯑꯆꯧꯕ ꯀꯌꯥ ꯐꯩꯖꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯟ ꯇꯥꯁꯜꯂꯛꯄ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏꯅ ꯎꯁꯤꯡ ꯑꯗꯨ ꯏꯟꯊꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞꯀꯤꯅ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯩꯈꯣꯏꯅ ꯆꯤꯡꯈꯠꯇꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯨ ꯏꯟꯊꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯊꯦꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯒꯗꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯦꯟ ꯇꯥ ꯊꯥꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯨ꯫ ꯃꯌꯥ ꯊꯧꯅ ꯐꯦꯡꯉꯨ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯦ ꯈꯔ ꯌꯥꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯆꯠꯂꯨ, ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯀꯧꯈꯠꯂꯨ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏꯅ ꯃꯊꯪ ꯄꯥꯎ ꯄꯤꯔꯨꯔꯣ꯫ ꯆꯠꯂꯨ꯫ ꯈꯨꯜꯂꯥꯛꯄ ꯄꯣꯏꯃꯨꯐꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯃꯊꯪ ꯄꯥꯎ ꯄꯤꯅꯅꯕ ꯆꯠꯅꯈ꯭ꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯤ ꯈꯣꯏꯗꯤꯡꯂꯨꯏꯗꯣ ꯆꯪꯂꯛꯏ꯫ ꯑꯗꯨꯒ "ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯕꯨ? ꯀꯔꯝꯃꯥꯏꯅ ꯇꯧꯗꯅ ꯑꯃꯨꯛ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯁꯨ ꯂꯥꯟ ꯇꯥꯁꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯀꯩ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕꯅꯤ꯫ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯥꯡ ꯇꯥꯛꯇꯅ ꯁꯦꯝꯖꯤꯟꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯟ ꯇꯥꯁꯜꯂꯛꯂꯕꯗꯤ
ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯅꯠꯇꯦꯗ, ꯑꯩꯈꯣꯏꯁꯦ ꯂꯧꯎ ꯁꯤꯡꯎꯒ ꯑꯃꯠꯇ ꯇꯧꯕꯒ ꯅꯪꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯈꯖꯤꯛꯇꯅꯤ꯫ ꯑꯩꯅ ꯈꯪꯂꯤꯕꯁꯤꯅ ꯃꯌꯥꯝ ꯑꯃꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯂꯥꯟ ꯇꯥꯁꯟꯅꯤꯡꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯜ ꯃꯥꯟꯅꯅ ꯆꯠꯄ ꯑꯃꯗꯤ ꯅꯣꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯆꯩ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯅ ꯂꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯥꯁꯜꯂꯛꯂꯤꯕ ꯊꯣꯝꯐꯨꯏ ꯍꯨꯏꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯅꯥ ꯃꯁꯤꯡ ꯐꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯎꯃꯪ ꯃꯔꯥꯡ ꯀꯥꯏꯕꯅ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯅꯪꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯃꯔꯝ ꯑꯣꯏꯕꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯂꯤꯕꯅꯤ꯫ ꯑꯋꯥꯕ ꯅꯪꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯁꯤ ꯃꯤꯅꯥ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯃꯔꯥꯡ ꯀꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯁꯤꯟꯕꯅ ꯃꯤꯁꯦ ꯃꯌꯥꯝ ꯑꯃ ꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯂꯝ ꯑꯗꯨꯗꯗꯤ ꯀꯅꯥꯅꯕꯨꯗꯤ ꯂꯩꯅꯤꯡꯂꯨꯒꯅꯤ? ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯂꯧꯁꯤꯜꯂꯒ ꯃꯍꯥꯛꯅ ꯂꯩꯔꯅꯕ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯥꯡꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯥꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯊꯥꯕ ꯃꯇꯝꯗꯗꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯍꯧꯕ ꯉꯝꯗꯦ, ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯜ ꯃꯥꯟꯅꯅ ꯆꯠꯇꯕꯅ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯕꯗꯤ ꯃꯈꯣꯏꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯩ ꯃꯔꯣꯡ ꯑꯗꯨ ꯂꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯟ ꯇꯥꯁꯜꯂꯛꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥ ꯂꯩꯔꯤꯉꯩꯗꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯒꯤꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯝꯁꯨꯏꯂꯤꯡꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯗ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯅ ꯐꯔꯦ ꯐꯔꯦ, ꯆꯥꯛ ꯂꯣꯏꯔꯕꯗꯤ ꯆꯥꯛ ꯑꯗꯨꯝ ꯆꯥꯊꯣꯛꯂꯒꯅꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯂꯥꯟ ꯇꯧꯔꯛꯂꯕꯗꯤ ꯅꯈꯣꯏ ꯑꯩꯅ ꯉꯍꯥꯟꯋꯥꯏ ꯂꯩꯅꯨꯡꯗ ꯁꯦꯝꯈꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯕꯣꯏꯃꯨꯐꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯈꯣꯏꯗꯤꯡꯂꯨꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯉꯝꯁꯨꯏꯂꯤꯡ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯟ ꯑꯁꯦ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯃꯨꯐꯥꯅ ꯊꯥꯁꯤꯗꯒꯤ ꯍꯧꯔꯒꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏꯅ ꯊꯥꯁꯤ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯥꯟ ꯍꯦꯛꯇꯃꯛ ꯇꯥꯁꯜꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯆꯤꯡꯈꯣꯡꯗ ꯂꯨꯝꯂꯗꯨꯅ ꯁꯥꯊꯨꯞꯇꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯒꯤ ꯃꯤ ꯃꯥꯟꯕ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯂꯣꯟꯅ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯂꯣꯟꯗ ꯅꯈꯣꯏꯅ ꯄꯥꯎ ꯄꯤꯔꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯌꯦꯛꯅꯕ ꯎꯔꯒ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯣꯏꯗꯕꯅꯤ꯫ ꯃꯑꯣꯡ ꯃꯥꯜꯍꯟꯗꯅ ꯄꯥꯎ ꯑꯗꯣ ꯄꯤꯔꯛꯀꯗꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯌꯦꯛꯅꯕ ꯑꯃꯠꯇꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯈꯪꯗꯅ ꯈꯨꯠ ꯊꯥꯔꯕꯗꯤ ꯈꯨꯗꯛꯇ ꯂꯥꯟ ꯍꯧꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯍꯤꯔꯝ ꯑꯃꯗ ꯆꯠꯈꯤꯕꯁꯨ ꯌꯥꯔꯤꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯩ ꯍꯥꯟꯅ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯂꯥꯟ ꯇꯥꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯈꯪꯂꯦꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯈꯨꯜꯒꯤ ꯆꯤꯡꯈꯣꯡꯗ ꯁꯥꯊꯨꯞꯇꯨꯅ ꯂꯨꯝꯂꯒ ꯂꯩꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯛꯅꯅꯕ ꯆꯥꯅꯅꯕꯁꯤꯡ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯊꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯏꯃꯨꯐꯥ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯣꯏꯃꯨꯐꯥꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯊꯣꯝꯐꯨꯏꯗꯣ ꯃꯍꯥꯛꯁꯨ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯥꯡꯕ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯒꯤ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯨꯀꯤꯕꯣꯏꯅ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯏꯊꯤꯒꯗꯕ ꯃꯥꯜꯂꯤ꯫
ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯈꯔ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯇꯥꯍꯥꯕ ꯐꯠꯇꯦꯀꯣ ꯌꯦꯡꯉꯨ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯒ ꯑꯃꯨꯛ ꯃꯥꯏꯊꯤꯔꯕꯗꯤ ꯅꯍꯥꯛꯅ ꯃꯥꯏꯊꯤꯔꯤꯕꯁꯤ 18 ꯁꯨꯔꯕꯅꯤ 18 ꯁꯨꯕ ꯑꯁꯤꯗ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯁꯤꯈ꯭ꯔꯤꯕ ꯂꯥꯟꯃꯤ ꯆꯠꯈ꯭ꯔꯤꯕ ꯅꯍꯥꯛꯀꯤ ꯂꯟꯊꯨꯝ ꯑꯃꯗꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯅꯪꯒꯤ ꯈꯨꯡ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯥꯡꯕ ꯃꯇꯝꯗ ꯍꯩꯅ ꯁꯤꯡꯅ ꯂꯥꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯑꯩꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯑꯃ ꯏꯎ ꯎꯗꯦ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩ ꯑꯣꯖꯥ ꯑꯩꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯌꯥꯕ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯕꯣꯏꯃꯨꯐꯒꯤ ꯂꯝꯕꯨ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯁꯤꯡꯂꯤꯗ ꯏ ꯃꯔꯤꯛ ꯑꯃ ꯆꯦꯜꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯁꯣꯔ ꯑꯁꯤꯅ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯕꯣꯏꯃꯨꯐꯒꯤ ꯃꯐꯝ ꯃꯥꯒꯤ ꯂꯝ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯊꯋꯥꯏ ꯃꯥꯡꯖꯈꯤꯁꯅꯨ ꯑꯗꯨꯁꯨ ꯕꯣꯏꯃꯨꯐꯒꯤ ꯂꯥꯟꯐꯝꯗ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯦ ꯀꯩꯗꯧꯉꯩ ꯍꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯔꯣ ꯑꯗꯨꯕꯨ ꯊꯝꯐꯣꯏ ꯈꯔꯗꯤ ꯈꯟꯊꯕ ꯐꯩꯀꯣ ꯂꯩꯄꯥꯛꯅ ꯊꯥꯖꯗꯨꯅ ꯅꯉꯣꯟꯗ ꯅꯤꯡꯊꯧ ꯈꯨꯜꯂꯥꯛꯄ ꯍꯥꯞꯂꯒ ꯅꯍꯥꯛꯅ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯍꯜꯂꯕꯗꯤ ꯃꯌꯥꯝꯅ ꯅꯈꯣꯏꯗ ꯀꯔꯤꯃꯠꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯣꯏ ꯃꯗꯨ ꯈꯪꯅ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯥꯍꯥꯕꯁꯨ ꯐꯠꯇꯦ 9-10 ꯊꯣꯛꯅ ꯈꯟꯅꯔꯒ ꯃꯗꯨꯗ ꯇꯧꯒꯗꯕꯅꯤ ꯃꯃꯥꯡ ꯊꯛꯇ ꯁꯣꯛꯅꯈ꯭ꯔꯤꯕ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯇꯥꯍꯥ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯊꯧꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯟꯖꯟꯒꯗꯕꯅꯤ ꯐꯔꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦ ꯂꯥꯛꯂꯤꯕ ꯊꯥꯁꯤ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯂꯥꯟ ꯑꯁꯤ ꯆꯪꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯈꯣꯏꯅ ꯂꯥꯟꯁꯦ ꯃꯥꯏꯃꯛ ꯄꯥꯛꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯅꯈꯣꯏꯅ ꯈꯔ ꯇꯣꯡꯖꯒꯅꯤ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯟꯖꯟꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯇꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁꯥꯡꯇꯣꯛꯈ꯭ꯔꯦ ꯆꯍꯤ 2ꯒꯤ ꯃꯇꯨꯡ 3ꯒꯤ ꯃꯇꯨꯡ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯔꯦ ꯑꯣꯖꯥ ꯑꯩꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯕꯤꯔꯨꯒꯅꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯖꯈ꯭ꯔꯕꯁꯨ ꯑꯩꯅ ꯃꯥꯏ ꯄꯥꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯊꯣꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝ ꯑꯁꯤꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯖꯈꯤꯕꯗꯨꯗꯤ ꯃꯥꯡꯖꯈꯤꯁꯅꯨ ꯃꯗꯨꯗ ꯅꯥꯆꯨꯡꯒꯗꯕ ꯊꯣꯝꯐꯨꯏ ꯅꯠꯇꯦ ꯐꯔꯦ ꯊꯥꯁꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯏꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯑꯩ ꯇꯥꯟꯅꯔꯛꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯝꯐꯨꯏꯗꯣ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯒꯤ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯄꯨ ꯍꯥꯛꯇꯛꯇꯗꯤ ꯑꯁꯨꯛ ꯁꯥꯊꯤꯕꯗꯤ ꯑꯩꯅ ꯎꯔꯛꯇ꯭ꯔꯤ ꯍꯟꯗꯛꯅ ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯍꯥꯛꯅ ꯂꯥꯟ ꯇꯧꯕ ꯆꯪꯒꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯗꯣꯂꯨ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯗꯣꯂꯨꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯈꯣꯏꯅ ꯂꯥꯟꯗꯨ ꯉꯥꯛꯈꯤꯕꯅꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯊꯣꯝꯐꯨꯏ ꯍꯥꯏꯕꯁꯤꯅ ꯇꯧꯈꯤꯕ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯦ ꯍꯟꯗꯛꯁꯨ ꯃꯥꯅ ꯆꯪꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯑꯃ ꯑꯩꯅ ꯏꯎ ꯎꯗꯦ ꯑꯗꯨꯃꯛꯇꯕꯨ ꯂꯥꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯇꯧꯔꯁꯅꯨ ꯃꯥꯅ ꯊꯣꯛꯄ ꯃꯤ ꯑꯁꯤ ꯃꯥꯡꯂꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯅꯕꯅꯤ ꯃꯥꯡꯂꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯃꯥꯏ ꯇꯥꯖꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯨꯀꯨꯕꯤꯗꯣ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯀꯝꯗꯧꯔꯤ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯟꯁꯤꯟꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯊꯥꯅꯈꯤꯕ ꯊꯥꯁꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯏꯃꯨꯐꯥꯗꯣ ꯃꯁꯥꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯍꯥꯏꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯩꯔꯤ ꯑꯗꯨꯒ ꯂꯥꯟꯃꯤꯅ ꯀꯌꯥꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯅꯤ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯌꯥꯝꯕ ꯅꯠꯇꯦ
ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯃꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯣꯃꯨ ꯐꯥꯒꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯣꯃꯨ ꯐꯥꯅ ꯀꯗꯣꯝꯗꯒꯤꯅꯣ ꯑꯩꯒꯤ ꯏꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯛꯂꯤꯕ ꯑꯁꯤꯕꯨ? ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯣꯃꯨ ꯐꯥꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯨꯝ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎꯆꯥꯟ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯕ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃꯒꯤ ꯅꯥꯀꯜ ꯂꯣꯝꯗ ꯃꯨꯔꯤ ꯃꯨꯔꯤ ꯀꯅꯥꯅꯣꯃ ꯂꯦꯞꯂꯤꯕꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕꯗꯨꯗ ꯎꯔꯤ꯫ ꯊꯥꯁꯤꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯅꯣꯃꯗꯤ ꯂꯦꯞꯄꯤ ꯍꯥꯏꯕ ꯈꯪꯖꯔꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯃꯨ ꯐꯥꯅ "ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯑꯃꯝꯕ ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯥꯛ ꯇꯝꯅ ꯂꯥꯛꯀꯦ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯥꯞꯅ ꯀꯧꯔꯤꯕꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕꯗꯨꯗ ꯄꯣꯃꯨ ꯐꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄ ꯄꯣꯃꯨ ꯐꯥꯅ "ꯍꯤ, ꯃꯥꯡꯈ꯭ꯔꯦꯗꯅ ꯑꯁꯤꯗꯤ! ꯃꯁꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ." ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯨꯜꯂꯥꯛꯄꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯣꯝꯗ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ." "ꯍꯩ, ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯃꯝꯕ ꯑꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯕꯨ ꯎꯗꯨꯅ ꯉꯥꯡꯂꯤꯕꯅꯣ?" "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯔꯛꯏ꯫ ꯃꯩꯅꯝ ꯄꯥꯏꯕ ꯃꯈꯣꯏ 4-5 ꯂꯥꯛꯂꯤꯕꯗꯨ ꯂꯥꯟ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯝꯂꯒ ꯌꯦꯡꯖꯔꯨꯕꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ ꯎꯏ꯫ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ?" "ꯍꯩ, ꯉꯥꯏꯈꯣ ꯉꯥꯏꯈꯣ! ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯍꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯀꯌꯥ ꯌꯥꯝꯅ ꯂꯣꯏꯅꯔꯛꯏ ꯍꯥꯏꯕꯗꯨꯁꯨ ꯀꯨꯞꯅ ꯌꯦꯡꯈꯣ." "ꯐꯒꯅꯤ ꯈꯨꯜꯂꯥꯛꯄ." ꯂꯥꯟꯃꯤ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯜꯂꯥꯛꯄ ꯄꯣꯏꯃꯨ ꯐꯥꯅ "ꯂꯥꯟ ꯂꯥꯛꯑꯝꯗꯥꯏ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯈ꯭ꯔꯤꯕꯗꯨꯅ? ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯃꯨ ꯐꯥꯗꯣ ꯄꯔꯞ ꯄꯔꯞ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯈꯨꯜꯂꯥꯛꯄ ꯄꯣꯏꯃꯨ ꯐꯥꯗ "ꯌꯦꯡꯕꯤꯌꯨ ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯂꯥꯟꯃꯤꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯅꯔꯛꯂꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯨꯜꯂꯥꯛꯄ ꯄꯣꯏꯃꯨ ꯐꯥꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯒꯦ꯫ ꯍꯩ, ꯑꯍꯤꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯨꯗ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕꯁꯤꯡ ꯑꯗꯣ ꯃꯩꯅꯝ ꯁꯠ ꯁꯠ ꯃꯨꯊꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯃꯨ ꯐꯥꯅ "ꯁꯣꯏꯗ꯭ꯔꯗꯅ ꯁꯤꯗꯤ ꯂꯥꯟ ꯂꯥꯛꯄꯅꯤ꯫ ꯍꯩ, ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯇꯥꯔꯛꯀꯅꯤ ꯀꯀꯥꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯒꯅꯨ꯫ ꯃꯃꯥꯡꯊꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯅꯈꯣꯏ ꯑꯁꯤ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦꯅꯦ꯫ ꯏꯀꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯕ꯫ ꯍꯟꯇꯛꯃꯨꯛꯇꯤ ꯅꯈꯣꯏ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯔꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯅꯉꯛ ꯀꯛꯇꯨꯅ ꯍꯥꯠꯍꯜꯂꯒꯅꯤ." ꯑꯗꯨꯝꯅ ꯈꯨꯜꯂꯥꯛꯄꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯈꯨꯜꯂꯥꯛꯄꯗꯣ ꯖꯒꯥ ꯑꯃꯗ ꯋꯥ ꯉꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯈꯨꯜꯂꯥꯛꯄꯗꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯛ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯈꯟꯅꯅꯕꯅꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯜꯂꯥꯛꯄ ꯄꯣꯏꯃꯨ ꯐꯥꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯊꯣꯝꯐꯨꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯟꯅꯩ, ꯈꯨꯜꯂꯥꯛꯄꯁꯦ ꯑꯁꯨꯝ ꯅꯥꯀꯟꯗ ꯆꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯉꯝꯕ ꯊꯣꯝꯐꯨꯏꯗ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯐꯕ ꯃꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯪꯁꯤꯟꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ "ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕꯗꯨꯕꯨ? ꯂꯥꯟ ꯑꯁꯤꯕꯨ ꯇꯍꯥ ꯇꯧꯍꯧꯕꯗꯨꯕꯨ ꯐꯒꯗ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯅ "ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯒꯅꯨ, "ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯥꯈꯠꯅꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯊꯣꯝꯐꯨꯏꯒꯤ
ꯃꯥꯒꯤ ꯂꯥꯂꯣꯡ ꯑꯁꯤꯅ ꯁꯨꯝꯗꯧꯔꯤꯕꯅꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯆꯤꯡꯒꯤ ꯅꯥꯄꯣꯝꯁꯤꯡꯗ ꯑꯃꯗꯤ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞꯁꯤꯡꯗ ꯂꯨꯝꯂꯒ ꯃꯈꯣꯏ ꯆꯪꯂꯛꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯗꯥꯕ ꯍꯥꯏꯗꯨꯅ ꯂꯥꯛꯅꯈꯤꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯎꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯖꯒꯥ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯃꯛ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥꯗ ꯇꯝꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯣꯏꯃꯨꯐꯥꯅ ꯀꯌꯥꯗ ꯄꯪꯂꯤꯕꯁꯤꯡꯅꯣ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ ꯄꯨꯂꯞ ꯆꯪꯂꯛꯄ ꯉꯥꯏꯔꯒ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯁꯤ ꯏꯟꯊꯗꯨꯅ ꯍꯥꯠꯀꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯌꯥꯝꯕ ꯀꯥꯔꯛꯄ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯕꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯆꯤꯡꯈꯣꯡ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯈꯠꯀꯗꯕ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯦ ꯆꯤꯡꯒꯤ ꯆꯤꯡꯌꯥꯡ ꯇꯦꯡꯊꯣꯛꯂꯒ ꯈꯨꯟ ꯃꯆꯥ ꯇꯥꯕꯅꯤ꯫ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗꯗꯤ ꯑꯌꯥꯝꯕꯅ ꯂꯩꯇꯦ, ꯃꯊꯛꯇꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯅ ꯃꯍꯥꯛꯀꯤ ꯂꯝ ꯑꯁꯤꯗ ꯂꯥꯟ ꯇꯣꯏꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯑꯣꯏꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏꯁꯤꯡꯗ ꯇꯦꯝꯊꯣꯛꯂꯒ ꯑꯌꯥꯝꯕ ꯌꯨꯝ ꯁꯥꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥꯅ ꯅꯤꯡꯊꯧ ꯊꯣꯝꯐꯨꯏꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯁꯥꯡꯂꯕ ꯎꯁꯤꯡ ꯃꯊꯪ ꯏꯟꯊꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯏꯟꯊꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ ꯌꯥꯎꯔꯤ, ꯁꯣꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯕ ꯑꯁꯤꯗ ꯑꯃꯗꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯍꯦꯟꯅ ꯉꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯣꯟꯅ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ ꯃꯤ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯃꯛꯅ ꯈꯪꯖꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯗꯣ ꯀꯥꯆꯤꯟꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯅꯈꯤ꯫ ꯊꯣꯝꯐꯨꯏꯒꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯅꯨꯡ ꯑꯃꯗꯤ ꯎ ꯏꯟꯊꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯥꯡ ꯇꯦꯟ ꯇꯥꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯀꯥꯈꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯝꯐꯨꯏꯒꯤ ꯌꯥꯊꯪ ꯐꯪꯗꯕꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯒ ꯂꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄꯗꯨꯗ ꯊꯣꯝꯐꯨꯏꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯃꯅꯥꯛ ꯆꯪꯁꯤꯟꯕ ꯉꯝꯂꯕꯅꯤꯅ ꯂꯥꯟꯃꯤ ꯈꯔ ꯉꯔꯥꯡꯒꯤ ꯑꯍꯤꯡꯒꯤ ꯂꯥꯟꯐꯝꯗ ꯁꯤꯖꯈ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯄꯗꯒꯤ ꯂꯨꯝꯂꯒ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯑꯃꯗꯤ ꯊꯥꯡꯒ ꯌꯥꯟꯅꯕ ꯇꯥꯒ ꯊꯤꯟꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥꯅ ꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯀꯥꯏꯔꯦ꯫ ꯑꯗꯨꯝꯅ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯤꯛꯄ ꯍꯧꯔꯛꯄꯗꯨꯗ ꯊꯣꯝꯐꯨꯏ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄ ꯕꯣꯏꯃꯨꯐꯥ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯀꯤꯅ ꯐꯝꯃꯒ ꯂꯩꯅꯔꯤ꯫ ꯂꯥꯟ ꯁꯣꯛꯅꯔꯤꯕ, ꯊꯥꯡ ꯌꯥꯟꯅꯔꯤꯕ, ꯇꯥ ꯊꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯐꯝꯊꯔꯒ ꯅꯤꯛꯄꯗꯣ ꯐꯔꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯅꯤꯛꯂꯤꯕꯗꯣ ꯐꯈ꯭ꯔꯤ꯫ ꯐꯔꯤꯕꯁꯤꯁꯨ ꯕꯣꯃꯨꯐꯥꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯅꯤꯛꯂꯤꯕꯗꯣ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯥꯏ ꯅꯤꯛꯏ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯝꯐꯨꯏꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯟ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯤꯛꯂꯤꯕꯅꯤꯅ ꯃꯈꯣꯏꯗꯤ ꯂꯦꯡꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯕꯣꯏꯃꯨꯐꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯂꯥꯟ ꯇꯥꯁꯜꯂꯛꯂꯕꯅꯤꯅ ꯍꯧꯒꯠꯇꯨꯅ ꯂꯥꯟ ꯁꯣꯛꯅꯗꯕꯗꯤ ꯌꯥꯗ, ꯑꯗꯨꯕꯨ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯈꯣꯡꯐꯝ ꯆꯦꯠꯇ꯭ꯔꯕꯅꯤꯅ ꯕꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯛꯆꯔꯤ꯫ ꯍꯥꯠꯄꯁꯨ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯤ, ꯁꯣꯛꯀ ꯄꯟꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯪꯂꯦ
ꯊꯣꯝꯐꯣꯏꯗꯣ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯟꯈꯤꯅꯕ ꯌꯥꯊꯪ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯁꯣꯛꯂꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯥꯟ ꯆꯠꯈꯤꯕ ꯊꯣꯝꯐꯣꯏꯁꯨ ꯂꯥꯟ ꯃꯥꯏꯊꯤꯔꯒ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯣꯏꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯀꯨꯕꯨꯏꯗ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇꯃꯛ ꯊꯣꯛꯆꯜꯂꯛꯂꯤ꯫ ꯉꯍꯥꯟꯃꯨꯛꯀꯤ ꯃꯇꯝꯗꯁꯨ ꯑꯩꯅ ꯂꯥꯟ ꯆꯪꯕ ꯃꯇꯝꯗꯨ ꯀꯔꯤ ꯑꯃꯇ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯍꯦꯛ ꯌꯧꯁꯤꯟꯗꯨꯅ ꯂꯥꯟ ꯊꯦꯡꯅꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯅꯣꯡ ꯀꯌꯥ ꯃꯪꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯝꯐꯣꯏꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯌꯨꯀꯨꯕꯨꯏꯅ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯅꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯕ ꯆꯠꯂꯤꯕ ꯈꯨꯂꯥꯛꯄ ꯄꯣꯃꯨꯐꯥꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯈꯣꯏꯅ ꯃꯥꯏꯊꯤꯒꯗꯕ ꯃꯑꯣꯡꯗ ꯂꯥꯟ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯒꯦ, ꯑꯗꯨꯒ ꯅꯉꯣꯟꯗ ꯍꯥꯏꯔꯛꯂꯒꯦ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯣꯛꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯪ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯈꯟꯅꯔꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯝꯐꯣꯏꯁꯨ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯈꯨꯂꯥꯛꯄ ꯄꯣꯃꯨꯐꯥꯗꯣ ꯃꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯂꯥꯟ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯁꯣꯜꯂꯝꯗꯕ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯣꯏꯗꯣ ꯑꯃꯥꯏꯕ ꯌꯨꯀꯨꯕꯨꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ, ꯑꯗꯨꯒ ꯃꯜꯂꯕ ꯃꯍꯥꯛꯀꯤ ꯀꯥꯡꯈꯜ ꯑꯗꯣ ꯁꯠ ꯍꯥꯏꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯨꯀꯨꯕꯨꯏꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯣꯏ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝꯅ ꯉꯛꯅ "ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯣꯏꯅ "ꯑꯩꯅ ꯂꯥꯟꯗꯥꯔꯕꯁꯤꯗ ꯑꯗꯨꯃꯛ ꯃꯥꯏꯊꯤꯔꯒ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯑꯩꯒꯤ ꯂꯥꯟꯃꯤꯒꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯁꯤꯈꯤ ꯅꯥꯈꯤꯕ ꯄꯥꯎꯅ ꯄꯤꯛ ꯊꯜꯂꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯉꯁꯥꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤ ꯍꯥꯏꯈꯤꯕꯗꯨꯕꯨ ꯌꯦꯡꯕꯤꯔꯕ꯭ꯔꯥ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯨꯀꯨꯕꯨꯏꯅ "ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯃꯥꯏꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯃꯥꯏꯊꯤꯅꯕ ꯃꯑꯣꯡꯗꯣ ꯑꯩ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯒꯦꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯣꯝꯐꯣꯏꯗ ꯑꯃꯥꯏꯕ ꯌꯨꯀꯨꯕꯨꯏꯅ ꯀꯔꯤꯅꯣ ꯋꯥꯐꯝ ꯈꯔ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯝꯐꯣꯏꯅ "ꯑꯣ, ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯦꯀꯣ꯫ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯐꯔꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯖꯤꯟꯅꯔꯤꯕꯖꯥꯠꯅꯤꯗꯅ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯣ." ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯨꯀꯨꯕꯨꯏꯅ "ꯃꯔꯝ ꯍꯥꯏꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯈꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯨꯒꯗꯕꯅꯤ, ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯄꯣꯃꯨꯐꯥꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯕ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅꯕꯨ ꯌꯥꯅꯔꯛꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯟ ꯑꯁꯤꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤꯀꯣ." "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯃꯛ ꯆꯠꯇꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩ ꯄꯣꯃꯨꯐꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯨꯔꯒꯦ꯫ ꯃꯍꯥꯛꯅ ꯌꯥꯔꯛꯇꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯌꯥꯔꯛꯅꯕ ꯅꯝꯗꯅ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯑꯣꯖꯥ, ꯄꯣꯊꯥꯕꯤꯍꯧꯔꯣ꯫ ꯑꯩ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯂꯥꯟ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯈꯨꯂꯥꯛꯄ ꯄꯣꯃꯨꯐꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯑꯩ ꯍꯥꯏꯔꯨꯔꯒꯦ꯫ ꯌꯥꯔꯛꯑꯒꯅ ꯃꯥꯒꯤ
ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯌꯥꯔꯛꯇ꯭ꯔꯒꯅ ꯊꯣꯝꯐꯨꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯊꯣꯝꯐꯨꯏꯗꯣ ꯃꯍꯥꯛ ꯕꯣꯃꯨꯐꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ